Lousipat Inot Karaktuna Ngagi farm kaya ising Thumjinkhre. Thoubal District Lousipat ki akoibada ising Inot Karaktuna pat asigi akoibada leiba Ngagi farm amasung loufam kaya ising Thumjinkhre. Handak tha ama ani leptana nong chuba asina marm oiraga maikei kayadagi chentharakpa ising lousipatta tungsillaga masidagi amuk Tekcham ching faoraga kharungpat takhigadaba khonglam asi funjinkhibana marm oiraga isingi inot asi karakpani. Ising Inot Karakpa asina marm oiraga Tekcham dagi irengban fauba lambigi nak yeta leiba Ngagi farm amasung lau palaba loufam kaya sing ising Thumjinkhre. Mafam adugi ngami amadi laumi singa unabada kuman yaima kauba laumi amana fongdorakpada hauziki state asida thokliba irang marak asida paisa changna amadi lengaki mateng amata yaudana laumi sing amadi ngami sing na wana hona jaduna yoksaba farm gi nga sing amadi lau palaba loufam kaya ising thumjinduna amang ata thokle hirama sida lengaki mari leinaba singna athubada mityeng changbiduna khutsemgi ichau asigi awaba asi kokhanbiyu haina lengaki pukning chingsillakli yam wana koigi senthumsi honajaraga thadajaba kitang laila su tambagi amsung ing manung puna honajaba nga jingsi thawai lakli lauduna leire akhoi husi nga ji sen gidrana kangluk irang sina lan sina maram moraga posai su duki mati wangre hapa amada ana chatru chonga piram madu husi bising ani ama songa chang de leiraga ni loina khanari ba mayam jingsi sigi phawri ba lambi sidagina chawbuduna khongdom tu Tekcham bogi area da leiri si sapum bogi pan yauri bani Tekcham gi pan dagina adagi Kaching gi taina ba sibo ni irengbal lambi chatpa ro ni si ai samang ne lepi ba jaga ji sina Kaching phau gi ba jaga ni tak thon ba lambi ni adu si loina taw da no si chatpa ya da leiri bisini adagi kumdhara si hawla khongan ama langa thelom dagi takhigadaba toren gi ichel asogo musulai ma hida mu fujalak tana makharam thangba pansing ji ma chathong nare spon tawba raw macha sanaba loina challe asogo jingju chatkadagi ji thawai labi rawdana ing manu mamam cha kari tra tong phimli thokdana loina waning tawdana ji hapa ji kanna khanna honari isamaksu ai pari mayani ai ujari se ai suji thokadagi tharak yandana leire daida khoina hajening badi loop leijai koi ngami gi su kaigo mo government facility in phangdang ai isana su no ma thada ja nga ji mang hidana pa khasa dana ni dai thong ju hai jabani kendra sida lebi wanging teng tra gi kendra sida ka bi riba jing ju no ta la ka rai de kari na tu khong si yeng bira bu su laitre kalap singna kalap taruk na punna sengi ba khot khiba adagi praja jing thoga hona gi bagi poti koi pa phangjai sidagi kumda khraga sida poplo farm karak taba tera urak taba wagai toren taba sida joro jing da gi punjan na laibidagi porsim mokholaga khusem gi bisu thoe pagarti gi bisu thoe aduni yengjan gi da bo mapi ma pa jing yengjan bi ba targa di koi no wari ba singji ngasi waro ena media gi mamang da kan phongdok tari adugi mati uji yangra ba ngaji mangga dore rolam lobunate isana sungkat charaga loina thada jabani praja jing ji loina awaba thamoida nungnang ba musik leire aduna yaraga di government meng sanction biraga laaga mutang si isingji karmaina chen ga dage karom dai lak dage haibasi yeng ningi tendarom dagi sum dam ju torga lousipat ta gi ji som thajalakpi moi ju lousibi som ju lousibi nga ju chatna honarakpi krama satpu hogelaba sugumba yamna awaba de mairen khulom dagi su khong masaji thajalakpi adagi thang wangi toren gi hairok toren gi nong phujalakpi aduna lousi sida leijariba hingnaba honajariba nga chak torbi singche atuki mati kokta khut hapa haibu oire tuki mati ware government amasung pairiba phamnaiba singna meng changbiu hainingi